ngasi phongkiba tongan manipuri sifongsing amasum thokiba thawdo wathoksingi maruoibi I pausing khongasaraga manipur top channel gi maikedi myamna thamjagi ahanbada ngasi lebak sigoiba covid-19 update myamna thamjagi haukiba pung kun ga mari sida leiba asida punamiyoi lising kun ga taruka subnagi nifuga mathoi nawno covid-19 positive oibki report thenakre hairiba pungphom asimakta haibadi haukiba pung kun ga mari sida miyoi satret ka humdra ga tarukna nawno covid-19 positive oiba laikhidre hainasu ngasi ayuki pung nipan paki oiba health ministry degi thadorakpa report amana makhatanasu phongdorakli Atop pawamana mamang tha August 13 Sugunu Municipal Council Ward number 1 gi manungsana Sugunu khomba khulgi singyada sangjapam laudura leidiba singambam ongbi wakong them ningol Rosita kaubi masagi sahi kunthra romta ngairibi mauna amana mapuroiba singangbam Kumar kauba Hawat kangkhatpa ngamdraba amaga asma lainaga sagonaduna hinglibi manembok sai humfuga mari surabi amaga hingnabagi lanphamda layengbadi lairadana hidak phawbu leiba ngamdana nomagi aphangba suduna lehauri haibigi pawma sandokraba matung puksel sauraba miyoi kayana imung asigi awabada leptana mateng pangnarakli haiba pawmusu yamna thajaningai oiba pawmana report tawri Atop pawamanu khangabok sanilauda NHIDCL na khusemgi isau thokale laina kaya sandorakadra mi painare haba pawamusu report tawri hauze Asian Highway number 1 semgali basida hana leijaramba drainage system sing phumjin khibana Thabal district ki khangabok part 1 GP gi manungsanba Sanilau laikai isingna thumjin khibadigi miyam mi paiba phaunare hingbagi hak matpire maramasina mari lenaba authority sing amadi Manipur gi CMN Beren athubada miyeng sangbiduna miyamna thengnariba awaba sing asi kokhanbiyu haina social worker case Raziana mari lenaba singi pungning singsilakli Sanilau laikai ringasi pangthokiba pawgi mifam amada case Raziana hai NHIDCL gi company gi makhada Green Infra Project Limited na hauze Asian Highway lambi pakthokpagi semlamba sida hana leijarama drainage khudimak phumjinkhre drainage system phumjinkhibadagi tholiba khusem gi isausina maram oiraga sanilau asida tha ahumgi mamangdagi toilet sumang yenakha sangol pukhri na singba isingna thumjinkhre masidagi hendoktuna imungsing inina loina lainin kare miyoibana hingbada khwaidigi maru oidibasi lainaba yum sana thaknaba amadi senanaba phirol singa sine dubo laikai asi goinadi mathonga mata khangdre toilet thumjinbadagi sana thaknariba pukhriga samkhiba toilet tofam leitabigi awaba kaya miyamna mayuknari phiju phijam tawnabi ising leitre lairaba miyamna khundaba oibana ising leiraga sijinabu sungamdre haina supali Atopa pawamana Sugunu AC da bank ani thamba ngamdaba miyoida bot piroisi haukiba sei kunga mathu AC da Sugunu AC gi MLA oibada AC da bank ani suna thamba ngamdaba miyoida amuk hana bot piduna miyam gi mihut oina thagallaroisi haina Sugunu kendra da BJP gi intending candidate oiriba M Bino na phungdokre wafam asinga si kaksing khunauda leiba mirep oigadoriba sigi yumna pangthokpa Narendra Modi gi sai humdraga mathoi suba mapok numit thoram amadi miyam gi seba torakpa sahi kun surakpagi seba or samarpan abhiyan gi thoramga nena mayang lambam Bino na phongdokhibani sohairi Makasa tharakpoin state sigi wangbara thokpa atopa paw kharaga myamna thamjage Bharat ban kauribasi yenglaga Delhi police na security gi ehenba section thorang lokhatkre haba pawmus report tawri mamang saida parliament na pass tawkiba farm law ahumbu yaningda ba phungdoktuna Delhi gi border paring da akan ba protest satharagliba lawmi singna hayeng September 13 India pumbigi oina kauriba Bharat ban asigi yenglaga Delhi police na national capital asigi akoiba ngamkhoi paringda akan security gi section thorang lakhatkre lawmi union nifu henbagi apunba umbrella body ama oiriba samjuta kisan morsa na haukiba sagol senumita hayeng sa thagadoriba Bharat banasida leiba asida leiriba lawmi sinmi amadi sadaran miyamna amata oina saugat pinaba appeal tawkhibani Lawmi sing khongjang asida samjuta kisan morsa na lusingli hainasu pausina su phongdorakli atopa pawamana Talibana kidnapperni haiba miyoi mari hatolaga
ट्रेन यादुना मियाम उट्रे है पावमसु अदुम रिपोर्ट तौरी अफगानिस्तान मीबु फादुना पूरब मतुंगदा रेंसम तानब नत्रगन हातोकपगी थबक सथरिबा किडनैपर्सिंगदा अनौब परा अमा तंबीबोइना ngarang leba adugi nungsuk thamba sahar ama oiriba Herat lamdamda Taliban fighter singna kidnapper mari nongmaina kapkhai duna hatoklaba matungda train da yanduna miyamnu utkre leba aduda kidnapping gi thabak thoram sing Taliban lengakna khangduna tumin leiroi haibidu handaki thaudo osina mari leinaba khudingmakta para ama oheurosunu haina wafam headliner Islamic group aduna phongdokhi haina supali atopa report amana Uri sector gi LOC paringda terrorist ka kaapnabada lanmi ahum sokle heba pawmsu phongli Jammu Kashmir gi Uri sector da leidiba line of control paringda terrorist singna ngamkhai wangmadagi lona sangsilaglaga attack sa tharakpada India gi lanmi ahum sokle amasum area du da ngamkhai wangmadagi khulai matik sana pairaba terrorist sing India gi ngamkhai da lona sangsilagnaba hotnari haiba akaknaba intelligence input khara phangbadagi leba asigi lanmi singna LOC paringda akanba thi humgi thabak ama ngarang ehing satakhibada khanghauduna terrorist singna attack sa tharakbadagi lanmi ahumadu aso apan mayukna khibani so hairi saliba September tha sigi manungda Uri sector da leidiba line of control paringda terrorist singna lona sangsilagnaba honara khibagi thawong handaki sina anirak subani Mamangdasu terrorist amadi security forcing gi marakta akan manumai kapnabagi thaudokta Pakistan lomdagi lona sangsilakiba terrorist ahum hatpa ngamkhrabani security force na Uri sector da akan ba operation chathaduna tha sigi kunguhumdoida terrorist ahum hatkibani makhoidagi masing yamlaba nongmai amadi nongmai maru singsu Indian security forces na recover tawki haini spali atopa report amanamu laisangda sangluba dalit nupa ama lupa lising taraga mathoi sangna saklen silhankre Karatagi area gi khungang amada leiba Lakshmi Devi Mandir ngasidagi numit taraga mathoi ni rongi mamangda dalit kanglup ki nupa mana sanglui haibagi dama makpu lupa lising taraga mathoi sangba saklen ama silhankre haina police officer amana phongdokre Magna Mandira duda sanglubagi damak maral kokpi na bak fine oina lupa lising taraga mathoi sangna saklena du tharang tawkibani thaudo adugi matangna makok thongma police officer singna investigation sathari haina district police ki superintendent na phongdokre dali nupa adu bukian khanganduna saklena du tharang tawhonbada sienabani haiba miyoi nipan police na fagatkre police official aduna phongdokibagi matungina dali nupa adu bu saklen silalli haibagi pawadu haukibirai numita miyamna khangnarakibani madugi matungda purohit amana lusingba mandir adugi management da yawa member nipan adu fagatkibani hainasu pawusina su makhatana phongdorakli losilakpoina to per report amana mu Yemen gi Marifta khutnabada yamdrabada yankai sikre haba pawmus report tawri Yemen gi Marib city Lauksinanaba Hauti rebel amadi Yemeni pro government troops singi marakta akan mamongno khutthoknabada nakal anigi marakta yamdrabada miyo yankai di sikre sai taret hena lan sonaduna lakpa sida Marib city asibu Lauksinanaba nakalanina laijabi thaduna haujiksu khutthoknari Numaijing numita Yemen military gi pawna phungdokpada thasi khaktada Irana sogatpa Hauti rebel samagi mathakta Marib Lauksinanaba soknaba lan asida laikidre city asi Yemen government troop na khutlingduna leba maphamni mafam asibu Hauti rebel singna Lauksinanaba honaragli si Maribta phangliba thaugi potho adu control townabigi pandamdane haukiba pung nifuga nipana sida chungsinaba Laibaki Yer strike ta Hauti nifugom do Sikiba ayamba Marib ki nungsup thangba sarukta ayamani Lan phamasida government troop taresu sikhi Hauti rebel gi maikai digi makhoi gi maikai da misi mina thokpagi paw ayamba matamda phongdokande adubo September tha sida Marib city da matek oina soknaduna lakpa lan phamda nakalani gi marakta miyoi samri romdi sikre haina khangmangamle Karama maikai di hena sibano haibadudi independent oina khangba ngamdri hainasu pawsina report tawri losilakpo oina topa report amana Uttar Pradesh ki Firozabad Agra da haujik phawbada dengue viral fever na marfu sikre haiba pawmasu report tawri
उत्तर प्रदेश की फिरोजाबाद अमसुम आग्रा डिस्ट्रिक्ट हौजिक फावबद पुनः मियोय मार्फु डेंगी अमसुम वायरल फीवर न सीखरे हाइना ऑफिशियल सिंह ngasi फोंदोखरे ऑफिशियल सिंह हाइकी फिरोजाबाद मेडिकल कॉलेज सही तरागनिथोइरोम सुरबी नुपी मसा अमा मखाताना सीखिबगा लोइनना डिस्ट्रिक्ट सिदा हौजिक फावबद डेंगी अमसुम वायरल फीवर न मरम ओइदुना सीखिबा मिसिंग हुमफुगो हुमदोइ सुरे डेंगी नाबदगी लयेंगदुना लाखिबी नुपी मसादु ngarang numidang laikhidabani hainasu official singduna phongdoki फिरोजाबाद मेडिकल कॉलेज की प्रिंसिपल डॉक्टर संगीता नहाकी मदुदी हौकिबा पुंग कुनगमरी सिगी मनुंगदा हॉस्पिटल सिदा अनोबो पेशेंट चामग यांखैगमरी एडमिट तौखी माय पाकना लयेंगलबा मतुंग ngarang पेशेंट चामग यांखैगो हुमदोइना डिस्चार्ज तौखिबगा लोइनना हौजिक हॉस्पिटल सिगी तोआन तोआनबा वार्ड सिंगदा पुना पेशेंट जनिगी यांखैगा मंगा एडमिट तौदुना लैरि हाइनसु मांगना फोंदोखी अमरोमदा आग्रा की चीफ मेडिकल ऑफिसर CMO अरुण कुमार सिब्रस्ताना हाइकी डिस्ट्रिक्ट सिदा हौजिक फावबद मियोय तरागतरे डेंगी अमसुम वायरल फीवर न सिखरे मखोगी मनुंगदा मियोय तरागतरे ना वायरल फीवर ना अमसुम अमना डेंगी न मरम ओइदुना सिखिबनी हाइनसु मांगना फोंदोखी हौजिक फावबद लैखिद्रबसिंग अदु अंगा अमसुम अहन ओइरबसिंग यावना तोआन तोआनबा सही कांगलुपसिंगिनी हाइबा वाफम मांगना थमली दुगाउसिकोइनदि पाउस मतंग असा लुसिंजरगे पाथोक्सखिबदा सोइखिबा लानखिबा यावरसि म्यामना ngakpigani matam matamgi maruibi ipausing म्यामदा लेप्तना अपडेट पिजरके हाइनेसु चैनल सिगी मेकेडिगी थमजरे एंड थैंक यू।